Akasbani Imphal, Wahengbam Rajesh na pau pazari, ahanbada marueba pau. Manipur ngasi su mi taret sikibadagi, rises the COVID license sikiba mi masing chani humpum doi sure. Rises ki kwaidigi wangba sahitegi mana Manipur State Award for Literature kumsi sehi oina sudir naurebam da kuchin nakre. Bharat COVID-19 ki vaccine puthok na bahona riba adu Pradhan Mantri Narendra Modi na ngasi haktheng na yengsin kre. Lebagas the COVID-19 naba phabage changsa da marpudra humdoi dasmik taruk nipan yaure hauji phawda naba phaba masingna lak marpu taret lising yangkai mapan yaure amasung koila koni wato kamari lenana CBI na raijan marigi mapham nipu da thi humbagi thabak chathakre. Laibakasina malengi laichet oriba COVID-19 ki mayokta punna amatoina lanthengnari lamdam sigi miyamna sakangnaraba miyoi kayana su lanpham asida mai pakna bagidamak Akasbani Imphal gi ipau gi khutangda mipum khudimangna araiba thawong ahum face mask upa amaga phutaruk lapna leinaba mai mit amadi khutcha toina hamdoktuna taru tanan thamnaba appeal tawri. Manipur gi film actor Mahesh Thamnaujamna COVID-19 degi ngakthoknaba appeal tawroduna hai. Mayambu Mahesh Thamnaujamna khurumjari hauzik phawbagi oina COVID-19 gi vaccine puthoktriba maramna laichit asidagi ngakthoknaba amatta ngairaba pambaidi section ba haibasina oiri maramaduna akoi khudimakna yumdagi mapan hek tholakpaga face mask soidana upsi sapon natraga hand wash sizinaduna khutsa sengna hamdoksi amasung mi amaga amagi marakta foot tarukki social distance samsi Sarkara laichet asi thingnaba hotnariba asigi mathakta akoi punamaksu bhab taminaduna laichet asi dagi ngakthoknaba tangai fadaba niyom ahumsi ngakna chatminabasi tangai fadabani section ba haibasina isa aikoigi nungsiraba imung manung amasung miyambu laichet asi dagi kanba ngamgadoribani amukka hanna khurumjari Housing mapung ba pau Manipur ngasi ju mi taret sikibadagi rises the COVID license sikiba mi masing sani humpum doi sure COVID-19 command control room na ngasi thopa cherola madhai haukiba pung konmanida tongan ba jila dagi mi taret siki makoidugi manungda Imphal West dagi ahum Tamenglong Chandel Imphal East amasung Thawal jila dagi amamam yauri cherola dun hai haukiba pung konmanida mi chani yang Kuntra manga nauna positive oira padagi apunba positive oiba masing lising kunmari chatret nifumapan sure hariba matamasta miyoi chama marpudra taret naba phaduna discharge toki masi tharaga hauju phawda naba phakiba apunba masing lising kunmathoi chani subna ahum sure naba phabigi changna sada marfu manga dasmik taruk taret ni haujik active case lising ahum chani marfu humdoi leiri District Health Mission Society none amasung Longwai Bazar Board na punna sinduna ngasi Longwai Bazar da COVID-19 ki test tawbagi thabak chathakre maduda miyoi marpudra mapan test tawbada miyoi taruk positive oiba thenaki ningthokaba numita makhata na test tawhigani hari Lebaga sigi miyambu COVID-19 degi ngakthoknaba tangai phadaba chana kanun singakna chatnabigi matangda Pradhan Mantri Narendra Modi na hawdokhiba Jana Andolon campaign Manipur da su mai pakna chathari Miyangi luchingba amadi sarkar gi makok tongba official kayana su saruk yaduna Jana Andolon asi mapung phanaba hotnari Jana Andolon asita saruk yaraduna Health Services ki Principal Secretary B Bumlum mangna miyam da tangai phadaba COVID ki chatna kanun singakna chatuna laichat asi thengnaminanaba appeal tawri I appeal to all the people of Manipur that we have to remember the COVID-appropriate behavior. That is especially the wearing of face mask. And this is part of the Jan Andolan campaign. I would like to mention here that wearing of the face mask is very important because the infection of COVID is through the droplets and particles which come out when someone is speaking. And when these particles enter the mouth or the nose, then the infection spreads into the body. Therefore, wearing face mask is for our own personal safety and also to protect the other persons with whom we are interacting. So please wear face mask whenever you are in crowded places with people who are not known and in meetings and gatherings. Manipur State Award for Literature ngasi yan thokre kumsi sehi oina Sri Sudir Naurebam na iba lairik aseng bayum amasung atei wari sing haiba lairik masa asida pibani mana asida
memento ama, citation ama, sol ama, amasung sel oina lupa lak ahum yauri. Imphal gi Jawaharlal Nehru Manipur Dance Academy da pangthokpa mana yenthokpagi thoramda Shiksha Mantri Wahengbam Rajesh na mana adu aiba Sudhir Naurebam da khusinnaki. Thoramdu da wangangmada Shiksha Mantri na hai aiba haibasi samas ki lamjing mairani. Mahang hai samas asida aiba singna achoba thokdang lauri. Manipur asi tongan lamsingda ina khulaba raija amani hairaduna mantri na hai masimangna Manipur bu land of jewels harga khangnari bani. Mahang hai tongan leibak singi amasung jati singi lol sing khangbada karisu mangningai leite amasung isagi oijaba lol amadi mayek singbusu ngaktuna thamgadabani. Sri Rajan hai State Award for Translation mathang sahidigi pina ba honaragani. Thauramdu saruk yakiba Education SK Commissioner T Ranjit na hai samas ama apaba mongda semdokpada aiba singi achoba daita lei. Ngasigi thauramdu da Language Planning and Implementation gi Director TH Chitra Devi saruk yaki. Tabiri ba pawasi Akashbani Imphal degini. COVID-19 gi vaccine puthokna ba honari ba adu Pradhan Mantri Narendra Modi na ngasi hakthena na yengsingkre. Sahar aunggi khongsaki ahan bada Pradhan Mantri na Ahmedabad laiba Zydus Cadila Pharmaceutical Vaccine Development Facility da sakki. Mafamda mahangna baigyanik sing amasung hidak putholiba miyoi singa unaki. Akashbani Paumin hai Zydus Cadila na masigi Biotech Park ta Zykov di vaccine semgali. Mafamda Pradhan Mantri na hidak semliba adugi mawong mato amasung trial toriba adugi akuba waro sing official singa khanak. Zydus Cadila na makoi ki COVID-19 vaccine gi anisuba trial gi result mathang sehulda pikhatlaba yai. Company asina makoi gi pothok mathang sahi gi March phawbada puthoklaba yai hari. Tungda Pradhan Mantri na Hyderabad ki Bharat Biotech International Limited amasung Pune da laiba Serum Institute satuna mafam asita COVID-19 gi vaccine sem sariba adu yengsingki. Laibagasta COVID-19 naba papagi sang sada marpudra homdoi dasmik taruk nipan yaure haukiba pung kunmarida mioi lising nipu matoi samri yangkhaintoi naba phaki haksel mantraloin hai hauju phawda naba phaba masing lak marphu taret lising yangkhai mapan yaure laibagasta hauji active case masing lak mari lising yangkhai mari chamapan Nipui Lady, Haukiba Punkun Marida Mui Lising Nipu Matoi, Chahung Kuritoy Nauna Positive over Tena Kibagaloina, Laibagasta Positive over Apuna Masing, Lak Marpudra Humdoi, Lising Yankai Matoi Shure. Mantraloin Hai, Kendra Sarkagi Taurang Ama Oina, Matamsana Test Toba, Trekking Toba, Amasung Lying Hobana, Laibag as the Naba Pavagisang, Hengalaktuna, Lyset Astigi Sibigisang, Hantarat Libani. Senapati District Hospital da ngasi Pradhan Mantri National Dialysis Program hawdokre masina dialysis ki lamda jila aduda mayok narama kudongcha da kaya marung kohan bangam lagani hari hawdopagi thorum da saruk yakiba ADC Senapati gi Executive Member NG Benjamin Tauna jila aduda haksel gi lamda hena phagana na ba miyam punna amata oina hona minana ba appeal toki Aikogi Senapati Paumin hai Chief Minister gi Haksel Tengbang card paiba miyoi sing lemna layengani aduga card paida ba miyoi sing dana dialysis khudingi lupa lising ama chani laugani Kangpokpi jila gi ke mozor khulda thokiba yum maisak pagi thokdokta angang mari lekhidaba adu Mukhyamantri Nongthomam Biren Singna nongaitaba phongdorakle Twitter da thagapa warul amada Mukhyamantri na hai laibaktiba thokdok aduda angang mari lekhidaba adu thamoi sokningai ni makoina lekhidaba imung manunggi awabada saruk yabaga loina angang sing adugi thawaina mapugi maphamda shanti oina leirunaba isorgi maphamda khurumjari hari Rajya Sabha Sadasya Maharashtra Laisemba Sana Jawbana ngasi Ukrul Jilada tongan jati kanglup singgi lusingba singa unakre mahagna Ukrul hek yawbaga hanagi Mukhyamantri Yangmaso Saijagi mongphamda satuna ikai khumdaba utki Aikoigi Ukrul Paumiga hakthenana unabada Maharashtra Laisemba Sana Jawbana hai mahagna rajya asigi ching amasung tamgi miyangi yaiphanaba thabak thorom sing paikhatkani Ukrul sidi aigi second home ne naina logje Aikoigi laikhidaba aikoigi Manipur gi hana XM Mingona Panjab Yangmaso Sejagi Yumdani Kuna Pamjarise with Singi Tamgi Animaki Apunba leader Ohiba Aduma leader Dugi Magi Mana Aroiba Watagiba Magi Mapamduda Aina Lai Makatningba Kuram Ningba Karigi Aisumasi MP Moina Rai Savagi Labina in a Miamgi Tabuk Tobusida Makoina Kalamba Makoina Toromba Wakalondo Madu Angon the Sumadu Hapaga I sing them have a cannibalitana Miam with Tabuk Tobang and Bagiduma Magon blessing I Nibalakoni
Manipur Democratic Alliance ki convener M Tombina lusingba mihut kangbu amana ngasi None jila gi Tawbam village satuna irang thong sengak sagaliba sing adu yengsingkre tungda paumi sing da wangang bra siri Tombin hai kendra amasung Rajya Sarkarna Rajya sigi sing amasung tampaki mafam sing chawkhatna ba kanna honari manghai BJP na lusingba Rajya Sarkarna hokiba matam khara asida singthaningai oba thabak kaya marum paikhali chakot thorangi thabakta rajniti tawbidana ba appeal tawraduna siri Tombin hai Irang thongsi ekoi kupning sinjaraba matungda hujik masida dil tawriba ekoi gi nungsijaraba Indian Army gi ekoi gi moi gi report ki matungina ngasi simang natraga so hayang ni pungloi loirni haiba moi gi achepa thajabam galoina na commitment ama piba se Manipur Democratic Alliance ki magi digi yam nungai jaba phongdok chari loina na ikai khumnajaba galoina thaga chari Makui Luangdi Festival gi matangda minute nipu sangba documentary film ama webinar gi khutangda Nagaland gi hana gi Mukhyamantri DR Jeliang na release tawkre film madu putholodna siri Jeliang hai Assam Manipur Nagaland amasung Malem gi atai mafam da lairiba Luangdi mai mioi singna amato ina punsin na ba honagadamni Makui Luangdi Festival November 19 di kuntra phawba Senapati jila da pangthoi Manipuri matam isagi lamyan ba ngangbam ni magi birth centenary celebration ngasi Imphal gi high school da leba MDU hall da pangthokre thauramadu saruk yakiba singna matam isagi lamyan ba asina lauramba thodangbu nahongna na ningsingduna singthaki Korean Culture Center India amasung Bharat laiba Korean Embassy na punna sindura ngarang tarahumdoi suba All India Korean Language Speech Competition pangtokre kumsi sahigi oina competition asida University tarahumdoi amasung King Sejong Institute Imphal gi mahiroi taret saruk yaki competition adu da Manipur University amasung King Sejong Institute Imphal gi mahiroi tarukna tongan manasing lauki hari Angang sing the stress amasung anxiety laina narak pamatamda matau karam na ngaktok ni habigi matangda no magi oiba miyambu baptan bagi tawram ama Kaksing Children Home for Girls ta pangtokre District Child Protection Unit Thawbana sinba tawram aduda akang ahi kyana wangang ki Rajya gi DGP LM khoktina lusingba police ki makok thongba official sing na ngasi Thawbal jila gi Nongpok Singmai police station yengsingkre police station asi handak ta khwaidagi phaba police station ni haina Griha Mantraloi na laukthokibani khongsat aduda DGP na police station da mathok tawriba police personnel singbu puning thawatki Imphal East ki Khongman Mangjildagi Okram Chuthek Phawbagi lambi mapanda yungliba electric posting matang tada hongdo ongjing tawdaga maramna Khongman gi mafam sing mai phangloi hari MSPDCL na thokpa chero laman hai hariba matam asida uwa kakpagi thabakchu chathagani Akasbani Imphal gi paw tabiri Koila koni wathok ka mari lenana CBI na Rajya mari gi mafam nipu da ngasi thi humbagi thabak chathakre masigi manungda nongchu bangla gi mafam kunmanga yauri atai Rajya sing adudi Bihar Jharkhand amasung Uttar Pradesh ni ain kaina koni tawbada maru ina senariba Anup Maji gi Asansol da laiba yum amasung officing da thi humbagi thabak chathaki CBI na Eastern Coalfield Limited Railways ki official amasung lanai mioi khargi mathakta case ama register tawki nongchu Bengal da CBI na Durgapur Raniganj amasung Bishnupur da thi humbagi thabak chathaki Pradhanmantri Narendra Modi na Akasbani gi thong da thagi oina sandokpa mahagi pungningi wa man ki baat thoram hayeng ayuk pung 13 da sandokani thoramasi mahaki 13 suba episode ni thoramasi Akasbani Doordarshan Air News ki website amasung News on Air mobile app ta su sandokani Akasbani Doordarshan Pradhanmantri Office amasung Information amadi Broadcasting Mantraloi gi YouTube channel sing su thauram masi taba phangbigani Pradhanmantri na wangang ba hek loibaga lamlam gi lon singda sandoktuna amuk tahan gani Pradhanmantri gi pungning gi wa Akasbani Imphal na su Kangla amasung Sangai channel animakta sandoktuna tahan gani Pradhanmantri na wangang ba hek loibaga madugi Manipuri wahantok sandokani Manipuri wahantok asi numit asimaki numidang pungni panda amuk sandokani dialect sing Mar Paite Kabui Thado Mau amasung Tangkuldana matangi numita sandokani Kendra gi Hakchal Mantri Dr. Harshvardhan Hari Lebak asida COVID-19 thenariba lanphamda Pradhanmantri Narendra Modi na khwaidagi makok thongba lusingba amagumna mayoknari Twitter da thagaba warol amada Dr. Harshvardhan Hai Pradhanmantri na Lebak asida hida puthoknaba amasung senggatnaba paikaliba thabak thoromsing yengsinaba Ahmedabad Hyderabad amasung Pune da chatki Loisilapada COVID-19 dagi ngakthoknaba face mask upa phutaruk lamna leiba khutsa amadi mai mit taru tananan thamba haiba achamba thong ahum basi ngakna chapinaba amuk hana ningsingjari Aroibada maroiba pau Manipur da ngasi su mi taret sikibadagi rises the COVID laisata sikiba mi masing sani humphum doi sure Rajya sigi khwaidagi wangba sahitya mana Manipur State Award for Literature kumsi sahigi oina Sudhir Nauribam da khusin nakre Bharat COVID-19 gi vaccine puthokna ba honariba adu Pradhanmantri Narendra Modi na ngasi hakthengna na yengsingkre
Leibagasta COVID-19 naba phabgi sang sada marfudra humdoi dasmik taruk nipan yaure hauji phawbada naba phaba masingna lak marfu taret lising yangkhai mapan yaure amasung koila khoni wathok ka mari lenana CBI na raija mari gi mafam nifuda ngasi thi humgi thabak chathakre pau loijare